ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯃꯆꯥ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯤꯡ ꯆꯜꯂꯨꯔꯒ ꯂꯧꯁꯤꯡ ꯀꯨꯝꯃꯨꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯗꯨꯅ ꯆꯥꯖꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯃꯆꯥꯅ ꯂꯩꯔꯤꯕ ꯂꯝ ꯑꯗꯨ ꯅꯣꯡ ꯇꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯀꯪ ꯊꯣꯛꯇꯨꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯂꯩꯕꯥꯛꯀꯤ ꯍꯩꯔ ꯍꯩꯔꯕ ꯃꯥꯏꯕ ꯄꯥꯟꯖꯤ ꯀꯌꯥ ꯀꯧꯗꯨꯅ ꯅꯣꯡ ꯇꯥꯅꯅꯕ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯣꯏꯔꯝꯗꯨꯅ ꯊꯧ ꯇꯧꯔꯕꯁꯨ ꯅꯣꯡꯗꯤ ꯑꯗꯨꯃꯛ ꯇꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯏꯁꯤꯡ ꯐꯪꯗꯕꯅ ꯈꯝ ꯊꯦꯡꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯊꯛꯅꯅꯕ ꯏꯁꯤꯡ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯔꯣꯏ ꯀꯣꯝ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯇꯨꯡꯗꯨꯅ ꯂꯩꯕ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯂꯝꯁꯥꯡ ꯂꯥꯛꯄꯅ ꯋꯥꯔꯗꯨꯅ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯣꯊꯥꯔꯤꯉꯩꯗꯨꯗ ꯅꯥꯀꯟꯗ ꯇꯥꯔꯤꯕ ꯏꯔꯣꯏ ꯈꯣꯡꯒꯨꯜ ꯑꯃꯗ ꯍꯉꯣꯏ ꯃꯇꯩ ꯃꯅꯥꯎꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯍꯉꯣꯏ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ: "ꯅꯨꯄꯥ, ꯑꯩꯕꯨ ꯀꯨꯝ ꯊꯥꯁꯨ ꯁꯨꯖꯤꯜꯂꯛꯂꯦ, ꯏꯆꯥꯁꯤꯡꯁꯤꯕꯨ ꯀꯔꯝꯅ ꯄꯣꯛꯀꯅꯤ? ꯏꯁꯥꯁꯤꯁꯨ ꯂꯨꯝꯕꯅ ꯂꯣꯏꯔꯦ꯫ ꯑꯩꯕꯨ ꯏꯁꯤꯡꯗ ꯑꯃꯨꯛꯇꯗꯤ ꯄꯣꯊꯥꯍꯟꯕꯤꯌꯨ꯫ ꯃꯐꯝꯁꯤꯗꯗꯤ ꯏꯁꯤꯡ ꯂꯩꯇꯕꯅꯤꯅ ꯏꯆꯥꯁꯤꯡ ꯑꯗꯣ ꯀꯔꯝꯅ ꯍꯤꯡꯒꯅꯤ?" ꯍꯉꯣꯏ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ: "ꯅꯨꯄꯤ, ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ꯫ ꯅꯣꯡ ꯁꯣꯏꯗꯅ ꯇꯥꯔꯒꯗꯕꯅꯤꯅꯦ꯫ ꯅꯨꯄꯥ, ꯑꯁꯨꯛ ꯀꯨꯏꯅ ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯕꯁꯤꯗ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯣꯡ ꯇꯥꯗꯧꯔꯤꯁꯤꯕꯣ?" ꯁꯣꯝꯗꯅ ꯍꯉꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯍꯉꯣꯏ ꯅꯨꯄꯥ ꯑꯗꯨꯅ: "ꯅꯨꯄꯤ, ꯊꯥꯖꯗꯕ ꯇꯧꯒꯅꯨ꯫ ꯑꯩꯁꯨ ꯏꯆꯥꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯎꯅꯤꯡꯂꯤꯕꯅꯤ꯫ ꯌꯦꯡꯉꯨ, ꯍꯧꯖꯤꯛ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯅꯣꯡ ꯁꯣꯏꯗꯅ ꯇꯥꯒꯅꯤ꯫ ꯂꯥꯛꯂꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠꯅ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯣꯡ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯅꯨꯄꯤ." ꯍꯉꯣꯏ ꯅꯨꯄꯤ ꯑꯗꯨꯅ: "ꯅꯨꯄꯥ, ꯑꯗꯨꯗꯤ ꯀꯌꯥꯝ ꯇꯥꯒꯅꯤ ꯅꯣꯡꯗꯤ?" "ꯌꯦꯡꯉꯣꯏ, ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯙꯥꯔꯤ ꯊꯨꯡꯗ꯭ꯔꯤ ꯐꯥꯎꯕ, ꯊꯨꯡꯒꯗꯕ ꯀꯥꯞ ꯑꯃ ꯋꯥꯠꯄ ꯐꯥꯎꯕ ꯅꯣꯡ ꯆꯨꯒꯗꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯍꯉꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯇꯥꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯃꯥ, ꯉꯁꯤꯗꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯀꯥꯔꯨꯆꯣ ꯏꯃꯥ." ꯃꯃꯥ ꯏꯕꯦꯝꯃꯅ: "ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯏꯃꯥꯕꯨ ꯀꯣꯅꯨꯡ ꯀꯥꯔꯨꯆꯣ ꯍꯥꯏꯔꯤꯁꯤꯕꯣ?" "ꯏꯃꯥ, ꯏꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ: ꯏꯆꯥꯅꯨꯄꯥꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯁꯤꯡ ꯏꯀꯪ ꯊꯣꯛꯄꯤ ꯋꯥꯔꯤꯕꯁꯤ ꯀꯣꯛꯅꯅꯕ ꯅꯣꯡ ꯇꯥꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯨꯆꯣ ꯏꯃꯥ." ꯃꯃꯥꯅ: "ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯈꯪꯗꯕ꯭ꯔꯅꯦ ꯅꯪꯕꯣ?" ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯥꯗ ꯍꯉꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯋꯥꯔꯤꯗꯨ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯃꯥ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯊꯣꯡꯁꯪꯕꯁꯤꯡꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ: "ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧ ꯑꯃꯨꯛꯇ ꯎꯅꯖꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯊꯣꯡꯉꯥꯛꯄꯁꯤꯡꯗꯨꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯂꯧꯔꯨꯔꯒ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯕꯨ ꯆꯪꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ: "ꯂꯨꯈ꯭ꯔꯥꯕꯤ, ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ? ꯍꯥꯏꯌꯨ ꯇꯥꯁꯤ." "ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯋꯥꯔꯤꯕꯁꯤ ꯀꯣꯛꯅꯅꯕ ꯍꯥꯏꯖꯕ ꯂꯥꯛꯆꯔꯤꯕꯅꯤ." "ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯃꯛ ꯍꯥꯏꯌꯨ, ꯀꯔꯤꯅꯣ ꯇꯥꯁꯤ?" ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ: "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯍꯥꯛ ꯄꯟꯗꯤꯠꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯣꯡ ꯇꯥꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ ꯅꯤꯡꯊꯧ." ꯅꯤꯡꯊꯧ ꯑꯗꯨ ꯏꯉꯛ ꯉꯛꯅ: "ꯀꯔꯤ ꯍꯥꯏꯕ? ꯅꯣꯡ ꯇꯥꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ? ꯀꯅꯥ ꯂꯩ?
ꯍꯧꯖꯤꯛꯃꯛ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯄꯟꯗꯤꯠ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯁꯤ ꯍꯧꯖꯤꯛꯃꯛ ꯄꯣꯔꯛꯎ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯈꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯏꯕꯨꯡꯉꯣ ꯄꯟꯗꯤꯠ, ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯍꯥꯛꯅ ꯅꯣꯡ ꯇꯥꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯕ꯭ꯔꯥ? ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ, ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯑꯩꯕꯨ ꯀꯔꯦꯝꯅꯕꯗꯤ ꯅꯠꯇꯦꯀꯣ꯫ ꯂꯩꯕꯥꯛ ꯀꯌꯥ ꯀꯌꯥꯗꯒꯤ ꯑꯐꯥꯎꯕ ꯄꯟꯗꯤꯠ ꯀꯌꯥ ꯂꯥꯛꯇꯨꯅ ꯌꯦꯡꯂꯕꯁꯨ ꯅꯣꯡ ꯇꯥꯍꯟꯕ ꯉꯝꯗꯅ ꯃꯥꯏꯊꯤꯗꯨꯅ ꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯣꯟꯕ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯥ? ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯅꯣꯡ ꯇꯥꯍꯟꯕ ꯁꯣꯏꯗꯅ ꯉꯝꯖꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯅ ꯏꯅꯤꯡꯊꯧꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯄꯤꯕꯗ ꯇꯔꯥꯝꯅ ꯂꯧꯖꯒꯅꯤ꯫ ꯅꯤꯡꯊꯧꯅ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯅꯣꯡ ꯇꯥꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯌꯨ꯫ ꯀꯔꯤ ꯀꯔꯤ ꯄꯣꯠꯂꯝ ꯆꯪꯒꯅꯤ? ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯕ ꯁꯥꯔꯒ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯃꯛ ꯅꯣꯡ ꯇꯥꯍꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯖꯩꯒ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯅꯣꯡ ꯇꯥꯕꯒꯤ ꯃꯇꯝ ꯂꯦꯞꯀꯗꯕꯅꯤ ꯅꯤꯡꯊꯧ꯫ ꯖꯩꯒ ꯑꯗꯨꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯁꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯔꯦ꯫ ꯅꯤꯡꯊꯧꯅ, ꯀꯅꯥ ꯀꯅꯥ ꯂꯩ? ꯖꯩꯒꯒꯤ ꯄꯣꯠꯂꯝ ꯍꯧꯖꯤꯛꯃꯛ ꯁꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯈꯨꯗꯛꯇ ꯖꯩꯒꯒꯤ ꯄꯣꯠꯂꯝ ꯂꯣꯏꯅ ꯁꯨꯅ ꯂꯥꯡꯕ ꯂꯣꯏꯔꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯩꯒ ꯑꯗꯨ ꯇꯧꯕ ꯍꯧꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯁꯣꯟꯗ ꯁꯣꯟꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯊꯥꯡ ꯃꯇꯣꯟ ꯇꯨꯝꯕ ꯑꯃ ꯄꯥꯏꯔꯒ ꯂꯩꯕꯥꯛꯇ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯁꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯂꯩꯕ ꯁꯥꯅ, ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯅꯨꯃꯤꯠꯅ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯛꯄꯗ ꯅꯣꯡ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯅꯣꯡ ꯇꯥꯅꯤ ꯍꯥꯏꯔꯕꯅꯤꯅ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯅꯍꯥꯛ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯍꯦꯛ ꯇꯥꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯑꯉꯥꯡ ꯑꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯅ ꯆꯠꯆꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯅꯣꯡ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯅꯅꯕ ꯂꯥꯎꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯗꯨꯅ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯆꯥꯡꯉꯟ ꯆꯥꯊꯣꯛꯑꯗꯨꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯗꯨꯅ ꯅꯣꯡ ꯇꯥꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯇꯤꯌꯥꯗꯗꯤ ꯅꯣꯡ ꯃꯆꯦꯠ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯇꯤꯌꯥꯗ ꯅꯣꯡ ꯃꯆꯥ ꯑꯃ ꯃꯤꯌꯥꯝꯅ ꯎꯔꯝꯃꯤ꯫ ꯅꯣꯡ ꯃꯆꯥ ꯑꯃ ꯃꯪꯂꯤꯕꯗꯨ ꯎꯕꯗ ꯃꯤꯌꯥꯝ ꯄꯨꯝꯕ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯨ ꯁꯨꯝ ꯁꯟꯗꯣꯔꯛ ꯅꯣꯡꯅ ꯄꯨꯡꯃꯪ ꯃꯪꯁꯤꯟꯈꯤꯗꯨꯅ ꯅꯣꯡ ꯑꯗꯨ ꯖꯝ ꯖꯝ ꯍꯩꯊꯔꯛꯂꯝꯃꯤ꯫ ꯅꯣꯡ ꯂꯦꯞꯇꯅ ꯇꯥꯔꯛꯈꯤ꯫ ꯅꯣꯡꯗꯨ ꯂꯦꯞꯇꯅ ꯇꯥꯔꯛꯄꯗꯨꯗ ꯀꯪꯗꯨꯅ ꯂꯩꯔꯝꯂꯕ ꯄꯨꯈ꯭ꯔꯤ, ꯈꯣꯡꯕꯥꯜ, ꯇꯨꯔꯦꯜ ꯏꯁꯤꯡꯅ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯏꯃꯥꯏꯆꯣꯅ ꯆꯦꯜꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡ ꯇꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯄꯨꯈ꯭ꯔꯤ, ꯇꯨꯔꯦꯜ, ꯄꯥꯠ ꯄꯥꯊꯣꯔꯛꯂꯔꯦ꯫ ꯅꯣꯡ ꯇꯥꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯃꯤꯄꯥꯏꯅꯔꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯤꯄꯥꯏꯔꯗꯨꯅ, ꯀꯅꯥ ꯂꯩ? ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯤꯕ ꯄꯟꯗꯤꯠ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯄꯨꯊꯣꯔꯛꯎ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯨꯔꯦ꯫ ꯅꯤꯡꯊꯧꯅ, ꯏꯕꯨꯡꯉꯣ ꯄꯟꯗꯤꯠ, ꯅꯣꯡ ꯑꯁꯤ ꯇꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯕꯥꯛ ꯑꯁꯤ ꯏꯁꯤꯡꯅ ꯂꯣꯏꯅ ꯊꯨꯝꯖꯤꯟꯈꯤꯕ ꯇꯥꯔꯦ꯫ ꯑꯃꯨꯛꯇ ꯈꯥꯝꯃꯨꯅꯦ ꯏꯕꯨꯡꯉꯣ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯈꯥꯝꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯔꯒ ꯂꯩꯕꯥꯛꯇ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯒ ꯌꯦꯡꯁꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯙꯥꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯈꯨꯗꯣꯟ ꯃꯔꯤ ꯅꯥꯞ ꯇꯝꯃꯒ ꯃꯩꯇꯥꯟ ꯑꯃꯅ ꯁꯠ ꯂꯥꯎꯅ ꯆꯤꯡꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯆꯤꯡꯂꯤꯕ ꯂꯩ ꯑꯁꯤ ꯐꯥꯎꯕꯗꯤ ꯅꯣꯡꯁꯤ ꯆꯨꯈꯤꯗꯧꯔꯤ꯫ ꯃꯁꯤ ꯍꯦꯛ ꯌꯧꯕꯗ ꯅꯣꯡ ꯍꯥꯡꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯙꯥꯔꯤ ꯃꯄꯥꯟꯗ ꯌꯦꯡꯗꯨꯅ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ꯫ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯁꯨꯝ ꯊꯨꯝꯒꯠꯂꯛ ꯅꯤꯡꯊꯧꯒꯤ ꯙꯥꯔꯤꯗ ꯆꯤꯡꯂꯤꯕ ꯂꯩ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯣꯡ ꯑꯗꯨ ꯍꯥꯡꯈꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯡ ꯍꯥꯡꯉꯦ ꯋꯥ ꯋꯥ ꯂꯥꯎꯅꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯇꯧꯗꯨꯗ ꯄꯦꯟꯃꯟꯈꯤꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯈꯤ꯫ ꯁꯅꯥ ꯈꯥꯎꯖꯥꯎ, ꯂꯨꯄꯥ ꯈꯥꯎꯖꯥꯎ, ꯄꯩꯁꯥ ꯈꯥꯎꯖꯥꯎ, ꯂꯟ ꯊꯨꯝ, ꯆꯦꯡ ꯍꯋꯥꯏ ꯄꯤꯗꯨꯅ ꯅꯤꯡꯊꯧꯒꯤ
ꯃꯅꯥꯏ ꯃꯁꯦꯟ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯈꯤꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ, ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯀꯧꯈꯠꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯕꯕꯨ ꯀꯔꯤ ꯂꯩꯕꯒꯦ ꯏꯅꯤꯡꯊꯧ?" ꯅꯤꯡꯊꯧꯅ, "ꯏꯕꯨꯡꯉꯣ ꯄꯟꯗꯤꯠ, ꯑꯁꯨꯝ ꯇꯧꯕꯅꯤ꯫ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯅꯤꯡꯊꯧ ꯑꯃ ꯂꯩ꯫ ꯃꯍꯥꯛꯀꯤ ꯄꯣꯠ ꯆꯩ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏ꯫ ꯃꯗꯨꯕꯨ ꯐꯪꯅꯅꯕ ꯅꯪꯅ ꯑꯃꯨꯛꯇ ꯊꯤꯕꯤꯔꯨꯗꯕ ꯌꯥꯗꯦ꯫ ꯃꯥꯡꯈꯤꯕ ꯄꯣꯠ ꯑꯗꯨ ꯅꯪꯕꯨ ꯊꯤꯕ ꯉꯝꯒꯗ꯭ꯔꯅꯦ? ꯃꯔꯨꯞ ꯑꯗꯨꯗ ꯑꯩꯅ ꯑꯍꯩꯕ, ꯅꯣꯡ ꯐꯥꯎꯕ ꯇꯥꯍꯟꯕ ꯉꯝꯕ ꯄꯟꯗꯤꯠ ꯑꯃ ꯂꯩ ꯍꯥꯏꯗꯣꯛꯂꯨꯔꯦꯅꯦ꯫ ꯃꯗꯨꯗ ꯏꯇꯥꯎꯗꯨꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯊꯥꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯛꯏ꯫ ꯀꯝꯗꯧꯁꯤꯒꯦ ꯄꯟꯗꯤꯠ?" ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ, "ꯏꯅꯤꯡꯊꯧ, ꯑꯩ ꯉꯝꯖꯒꯅꯤ꯫ ꯑꯩ ꯆꯠꯆꯒꯦ, ꯏꯅꯤꯡꯊꯧꯒꯤ ꯃꯥꯏ ꯉꯥꯛꯆꯒꯦ." ꯅꯤꯡꯊꯧꯅ, "ꯑꯗꯨꯗꯤ ꯐꯔꯦ, ꯍꯌꯦꯡꯃꯛ ꯃꯔꯨꯞꯇꯨꯒꯤ ꯃꯅꯥꯛꯇ ꯅꯪ ꯆꯠꯂꯣ꯫ ꯑꯩꯅ ꯊꯥꯔꯛꯄꯅꯤ ꯈꯪꯅꯅꯕ ꯆꯤꯊꯤ ꯑꯃꯁꯨ ꯄꯤꯔꯒꯦ, ꯃꯁꯤꯁꯨ ꯅꯪ ꯄꯨꯈꯣ." ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯇ ꯆꯠꯄ ꯇꯥꯔꯝꯈꯤ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯅꯤꯡꯊꯧꯒꯤ ꯆꯤꯊꯤ ꯑꯗꯨ ꯄꯨꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯄꯥꯏꯔꯒ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯅꯣꯡ ꯉꯥꯜꯂꯒ ꯆꯪꯂꯒꯦ ꯈꯟꯗꯨꯅ ꯂꯝ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯨ ꯀꯔꯝ ꯇꯧꯏ ꯌꯦꯡꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯊꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯇꯝꯗꯨꯗ ꯍꯨꯔꯥꯟꯕ ꯑꯅꯤꯈꯛ ꯊꯣꯡ ꯃꯊꯛꯇꯨꯗ ꯂꯥꯛꯄ ꯃꯍꯥꯛꯅ ꯎꯔꯝꯈꯤ꯫ ꯊꯣꯡ ꯃꯌꯥꯏꯗ ꯂꯦꯞꯂꯒ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ "ꯏꯇꯥꯎ, ꯏꯕꯥꯅꯤꯅ ꯀꯣꯅꯨꯡꯗꯒꯤ ꯍꯨꯔꯥꯜꯂꯨꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯀꯗꯥꯏ ꯀꯗꯥꯏꯗ ꯊꯝꯕꯅꯣ ꯍꯥꯏꯅꯔꯁꯤꯅꯦ ꯏꯇꯥꯎ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯂꯧꯁꯤꯟꯕ ꯌꯥꯅꯕ ꯍꯧꯖꯤꯛꯇꯤ ꯀꯟꯅ ꯊꯤꯕ ꯍꯨꯝꯕ ꯇꯧꯔꯤꯕꯅꯤꯅ ꯂꯧꯁꯤꯜꯂꯨꯕ ꯌꯥꯔꯣꯏ." ꯍꯨꯔꯥꯟꯕ ꯑꯃꯅ ꯑꯃꯨꯛ, "ꯏꯇꯥꯎ, ꯅꯤꯡꯊꯧꯒꯤ ꯁꯣꯔꯤ ꯄꯔꯦꯡꯗꯣ ꯀꯥꯏꯗ ꯊꯝꯃꯒꯦ ꯏꯇꯥꯎ?" "ꯏꯇꯥꯎ, ꯏꯅꯤꯡꯊꯧꯒꯤ ꯊꯥꯡꯒꯕꯥꯠꯇ ꯊꯅꯝꯕꯅꯤ ꯏꯇꯥꯎ꯫ ꯊꯥꯡꯒꯕꯥꯠꯀꯤ ꯊꯣꯡꯒ꯭ꯔꯥ ꯃꯈꯥꯗ ꯊꯅꯝꯕꯅꯤꯅꯦ ꯏꯇꯥꯎ꯫ ꯑꯗꯣ ꯏꯇꯥꯎ, ꯏꯇꯥꯎꯅ ꯄꯥꯏꯈꯤꯕ ꯁꯅꯥ ꯈꯧꯖꯥꯎꯗꯨꯗꯤ ꯀꯗꯣꯝꯗ ꯂꯣꯠꯀꯦ ꯏꯇꯥꯎ?" "ꯏꯇꯥꯎ, ꯁꯅꯥ ꯈꯧꯖꯥꯎꯗꯣ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡꯂꯣꯝꯗ ꯂꯩꯕ ꯃꯣꯡꯁꯣꯡꯗꯣ ꯑꯗꯨꯗ ꯂꯩꯕꯅꯦ ꯏꯇꯥꯎ." ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯂꯣꯏꯅ ꯇꯥꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯊꯣꯉꯥꯛꯄꯗ, "ꯏꯅꯤꯡꯊꯧ ꯑꯃꯨꯛꯇ ꯎꯅꯖꯒꯦ꯫ ꯑꯩ ꯊꯪꯅꯕ ꯂꯝꯒꯤ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄꯅꯤ꯫ ꯆꯤꯊꯤꯁꯤꯃꯁꯨ ꯏꯅꯤꯡꯊꯧꯗ ꯃꯍꯥꯔꯥꯖꯅ ꯄꯤꯌꯨ ꯍꯥꯏꯅ ꯆꯤꯊꯤ ꯑꯃꯁꯨ ꯄꯤꯔꯛꯏ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯂꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯏꯕꯨꯡꯉꯣꯁꯤꯔꯥ ꯏꯇꯥꯎꯅ ꯊꯥꯔꯛꯄ ꯄꯟꯗꯤꯠ ꯍꯥꯏꯔꯤꯁꯦ?" ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ, "ꯃꯥꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯄꯨ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯠꯂꯨ ꯍꯥꯏꯅ ꯊꯥꯕꯤꯔꯛꯄꯅꯤ ꯏꯅꯤꯡꯊꯧꯅ." "ꯑꯣ, ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯄꯣꯠꯂꯝ ꯆꯩꯔꯝꯗꯤ ꯀꯔꯤ ꯀꯔꯤ ꯆꯪꯒꯅꯤ ꯍꯥꯏꯌꯨ ꯄꯟꯗꯤꯠ?" ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ, "ꯀꯔꯤꯁꯨ ꯆꯪꯂꯣꯏ ꯏꯅꯤꯡꯊꯧ꯫ ꯃꯆꯤꯟ ꯇꯨꯝꯕ ꯊꯥꯡ ꯃꯆꯥ ꯑꯃꯈꯛꯇꯤ ꯄꯤꯕꯤꯌꯨ ꯑꯩꯉꯣꯟꯗ, ꯃꯗꯨ ꯆꯪꯒꯅꯤ." ꯑꯁꯨꯝꯅ ꯃꯆꯤꯟ ꯇꯨꯝꯕ ꯊꯥꯡ ꯑꯃ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯄꯤꯔꯦ꯫ ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯍꯥꯟꯅꯒꯨꯝ ꯈꯣꯔꯣꯛ ꯈꯣꯔꯣꯛ ꯈꯣꯠꯆꯤꯟꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯁꯣꯔꯤ ꯄꯔꯦꯡ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯊꯥꯡꯒꯕꯥꯠꯀꯤ ꯊꯣꯡꯒ꯭ꯔꯥ ꯃꯈꯥꯗ ꯂꯩꯔꯦꯅꯦ ꯏꯅꯤꯡꯊꯧ." ꯅꯤꯡꯊꯧ ꯍꯔꯥꯎꯅ, "ꯀꯅꯥ ꯂꯩ? ꯊꯥꯡꯒꯕꯥꯠꯀꯤ ꯊꯣꯡꯒ꯭ꯔꯥ ꯃꯈꯥꯗ ꯀꯨꯝꯃꯒ ꯌꯦꯡꯉꯨꯆꯣ." ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯃꯅ, "ꯏꯅꯤꯡꯊꯧ, ꯁꯣꯔꯤ ꯄꯔꯦꯡ ꯂꯩꯔꯝꯃꯦ ꯏꯅꯤꯡꯊꯧ." ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ, "ꯏꯅꯤꯡꯊꯧ, ꯁꯅꯥ ꯈꯧꯖꯥꯎ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡꯂꯣꯝꯗ ꯂꯩꯕ ꯃꯣꯡꯁꯣꯡꯗꯨꯗ ꯂꯩꯔꯦꯅꯦ꯫ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯈꯥ ꯊꯪꯕꯗ ꯂꯩꯕ ꯄꯥꯠꯀꯤ ꯐꯨꯝꯗꯤ ꯑꯃꯗ ꯂꯩꯔꯦꯅꯦ ꯏꯅꯤꯡꯊꯧ." ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯃꯥꯡꯈꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯐꯪꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ, ꯃꯅꯥ ꯃꯊꯨꯝ, ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯍꯋꯥꯏ ꯈꯥꯎꯖꯥꯎ ꯈꯥꯎꯖꯥꯎ ꯄꯤꯔꯝꯈꯤ꯫
ꯅꯤꯡꯊꯧꯅ ꯄꯤꯕ ꯈꯨꯗꯣꯜ ꯄꯣꯠꯇꯅ ꯁꯟ ꯒꯥꯔꯤ ꯃꯄꯣꯠ 8 ꯐꯥꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯇꯧꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯊꯤꯟꯕꯤꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯌꯧꯔꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ, "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯍꯟꯖꯔꯛꯂꯦ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯥꯏ ꯄꯥꯛꯆꯔꯦ ꯏꯅꯤꯡꯊꯧ꯫ ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯥ ꯃꯊꯨꯝ ꯀꯌꯥ ꯑꯃꯁꯨ ꯄꯤꯕꯤꯔꯛꯂꯦ꯫ ꯄꯤꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯠꯆꯔꯕꯅꯤ ꯏꯅꯤꯡꯊꯧ"꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯐꯪꯂꯛꯄ ꯁꯅꯥ ꯂꯨꯄꯥ ꯆꯦꯡ ꯍꯋꯥꯏ ꯑꯗꯨ ꯅꯤꯡꯊꯧꯗ ꯀꯠꯆꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯦꯟꯃꯟꯈ꯭ꯔꯗꯨꯅ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯍꯥꯞꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯕꯤꯔꯝꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫